ngasi ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯈꯣꯡ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯋꯤꯂꯤꯂꯣꯡ ꯀꯧꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯑꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯌꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯈꯔ ꯃꯌꯥꯝꯁꯤꯡꯗꯒꯤ ꯇꯧꯕꯤꯔꯛꯄꯅ ngasisu dum leptuna dum tawbiri adu ngasi atamnana laaga iyambagi manaksida unabagi tanja dum tang lawjagena lakpani adu aisum makhatana iyambaga sumna dum wari sum sase hojik iyambagi si kyam kuirabano sigi se horakriba kamain tawbano dimba ahan matana laifam aduga ming ahan ba full details sum tang han haibiyo ahan ba magda ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯋꯤꯂꯤꯂꯣꯡꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯡꯗ ꯊꯦꯡꯅꯈꯤꯕ ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯅꯥꯔꯤꯕꯁꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯩꯍꯥꯛ ꯁꯤꯈꯣꯡ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯁꯤꯗ ꯂꯩꯖꯕꯅꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯅ 2018 ꯑꯗꯥꯏꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤꯕꯨꯗꯤ ꯑꯩ 2016 ꯑꯩ ꯏꯁꯥꯃꯛ ꯑꯁꯦꯡꯕꯒꯤꯗꯤ ꯊꯥꯏꯔꯣꯏꯗ ꯄꯦꯁꯦꯟ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯊꯥꯏꯔꯣꯏꯗ ꯄꯦꯁꯦꯟ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯑꯩ ꯊꯥꯏꯔꯣꯏꯗꯀꯤꯗꯃꯛꯇ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯁꯤꯗ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯍꯃꯟ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕꯗ ꯌꯦꯡꯖꯩ ꯑꯗꯨꯗ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯥꯏꯔꯣꯏꯗꯀꯤ ꯑꯣꯏꯕꯁꯤ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯃꯈꯥ ꯇꯥꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛꯁꯤ ꯑꯗꯨꯝ ꯑꯩ ꯆꯠꯂꯒ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯑꯞ ꯇꯧꯕ ꯑꯞ ꯗꯥꯎꯟ ꯇꯧꯕ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯑꯩ ꯑꯗꯨꯝ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ 2018 ꯑꯗꯥꯏꯗ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯁꯝꯖꯤꯟꯖꯔꯕꯗ ꯑꯩꯒꯤ ꯈꯣꯡꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯁꯤꯒꯤ ꯃꯐꯝ ꯁꯋꯥꯏꯗ ꯑꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯏꯔꯣꯡꯒꯤ ꯃꯑꯣꯡꯗꯧꯅ ꯅꯠꯇꯕꯤ ꯘꯤꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯇꯣꯡꯕ ꯈꯔ ꯆꯣꯡꯊꯣꯔꯛꯄꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯁꯣꯝꯒꯤ ꯑꯣꯏꯒꯤꯁꯤꯗꯁꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯄꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯆꯤꯡꯅꯔꯒ ꯑꯩꯅ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯑꯩꯁꯤ ꯂꯦꯞꯇꯕꯤꯗ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯖꯕ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯑꯩꯅ ꯇꯧꯖꯕꯅꯤꯅ ꯆꯠꯂꯒ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯆꯥ ꯑꯃꯈꯛꯇꯪ ꯌꯥꯎꯖꯩ ꯃꯔꯨꯞ ꯃꯆꯥꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯩꯅ ꯇꯨꯡꯁꯤꯟꯖꯔꯒ ꯑꯉꯥꯡꯁꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯋꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯖꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯒ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯤ ꯑꯍꯥꯟꯕꯗ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯤ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯁꯤꯗ ꯌꯦꯡꯉꯒꯗꯤ ꯅꯪꯒꯤꯁꯤ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯪꯉꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩ PMG ꯀꯥꯔꯗꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯏꯖꯩ ꯃꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯌꯨꯁꯃꯥꯟ ꯀꯥꯔꯗꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯖꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯤꯇꯤꯖꯦꯟ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯐꯪꯕꯅꯤ ꯃꯁꯤꯗꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯋꯥꯠꯂꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯁꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯥꯔꯗ ꯍꯥꯏꯕꯁꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯀꯣꯚꯔꯦꯖ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯇꯤꯖꯦꯟ ꯈꯛꯇꯪꯒꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛꯀꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯗꯨꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯁꯤꯗꯗꯤ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗꯗꯤ ꯂꯣꯏꯅ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯣꯚꯔꯦꯖ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯖꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯃꯨꯛꯀ ꯋꯥꯔꯗꯇ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯃꯨꯛ ꯐꯪꯉꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯗꯁꯤꯗꯗꯤ ꯑꯩꯗꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯋꯥꯔꯗꯁꯤꯗ ꯑꯩ ꯌꯦꯡꯉꯒ ꯑꯩ ꯑꯃꯨꯛꯇ ꯑꯦꯗꯃꯤꯠ ꯇꯧꯖꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯋꯥꯔꯗꯇ ꯂꯩꯕ ꯌꯥꯕ ꯑꯅꯥꯕ ꯅꯠꯇꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯑꯗꯨꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯈꯜꯂꯒ ꯑꯃꯨꯛꯀ ꯑꯩꯅ ꯊꯣꯛꯂꯛꯑꯒ
downtown hospital da hana doctor khara ma soi hana dum gatis di ya in kai tha khuding dum sat le ai gi check sigi maram moira sat pa kan downtown hospital da muk sanction le aina downtown hospital da sang kan da doctor amada aina wari shi sare ai sar sumai tawbani ai gi obo si na hai kan sida yenga se du de na kano tawraga ko gi OPTT lawraga downtown gi da lawragi yengi yeng kan san nangi se khoina masi atopa test mayam adu da tawre tawraga nangi se khoina khangbada tawbani notebook tam tam ayu da nangi se ibungo nangi se khoina khangbada khara kano tawbo wa le ai khoi ai gi line se di madugi khudung chaba se ai leijadre adu din ai doctor khara madai nangi se amuk ai consult to ge ko to da ai transfer am to bi ya ne ko refer to bi da near hospital da sat lo na ai se se near hospital da sat pa kan sida ai ko gi ai gi thyroid ki oi ba specialist doctor amadu da ko gi doctor kari ma gi do sa do gi min do yam special oi ba doctor ne ai min do su ning sing ba thok tre da lai bu di lai je nga ta le ning sing kan the magida yankan appointments yam sang na sigi doctorologist ki doctor sidi appointments yam sang chang lo de me ha de ya de sang bagi se adagi aina ai di loan gi oi bi de thodo problem sai le se de den shumai taw de manipur de shumai la ga ni humni sima ai shumai taw re adu de kamai taw bani na hai kan se nam dan appointment ma pb re moina adagi doctor do sanction le adu ga yeng ba kan se de moina nangi thyroid ke sidi test to bagi ko bagi loina result sing thyroid ke damak ta disi sima khata na continue to si duga sigi anaba sidi ai ge anaba natre atopa skill ge doctor amra so thar ge skill ge doctor amra dam thar adagi atopa matam du da ai tang chikpa khotpa kha se dum tau je ba adu gi to ngam doctor amra doctor ahum ne moi ahum ne care hospital sidi yeng kan si skill ge doctor sida yeng kan sida moina nangi se sumai tau si matong khra su sang na paisa khra su chang bu di chang ani nang paisa chang bu gi bangu ru no aduna sigi se amuk tang a khoi kano masa ma tau se du ga laboratory da test am tang tor tang tha jen hairaga si angang si aina matam du da ma se angang ma exam lu salaga pu sa pa is da ma se ma ga i paisa ni ma tang satlaga aina beta sanction le duga angang sina mapan da ngai raga mana khara dum yungi papa da sumai tawraga operation tawbugi ne na manung da pusan gre na tawraga angang sina mana phone lama tawraga yum da gi dum pausi lawna yungi mi su matam da sumai tawne ha da operation macha ma tawne ha ka yum da paw le tamin angang sina da mai har pa da yungi mi sing su kari no ne hari si boina moi se pa khat ne re na ha da aina kon dang da in loi raga kasu taw no ne pa khat operation ai yam chaw operation na te sumatang si screen se test to bagi anaba sigi ne na hairaga mai to ga laboratory amada thare ga test ki result se matang khar chang ne na hairaga ngai re yeng ba kan si da amuk madugi report se lawraga sigi ne ka hospital bu sangkan da thoido pa kai be leitre nan kasu khallu no adum nangi sigi thairo sigi matang sida dum handara aga no mentana dum handara kan dum khazar ka ne na fare an khala adu ke thola poi jam khudong thibam ju nang re matam da asam ke caps ki irang yang kana tau da asam da khudak da khoi si paisa ni mase tho ase satla se ticket loina counter du da low da na loi da phambam da phamaga bus ye khoi pung matam da pung 12 makhai ki orang ni bunga tha ba ge ta 12 makhai se moina bus se amu ai khoi ki serial number du na phamaga atopa serial number sina to pada muk bas moina mi subagi moi counter ki khara lei mane mi su su ji adu ki sense to thoki bide ki live thi bide ki caps ki rang dum pura nal laga muk lei kre ana wasil loi raga adu main tawdna 2019 de adu gi do ma test to ki bide ki adu mi yeng ba hore si ki matang da ana ba hor presidi 2018 de ge horaga hantak si aina adagi ai doctor adala irising du su pawde dum phone ai ge ana ba su mai taro khongi phim si no mo ge dum hinkal ene ma sibu no mo ge dum hinkal e sibu ka mai taw godori no nai boina adum wai de dum sana ba mo ai ge se bal si su adum whatsapp ta kai ge adum paw su phawna ba adu da moin har si da muka kari na har ge na ge thyroid ki oi ba da
ꯃꯦꯛꯁꯤꯗꯤꯃꯥ ꯍꯥꯏꯅ ꯑꯅꯥꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯊꯥꯏꯔꯣꯏꯗꯀꯤ ꯁꯨꯃꯥꯏꯅ ꯈꯣꯡꯈꯨꯠ ꯆꯥꯎꯈꯠꯂꯛꯄꯒꯤ ꯑꯃ ꯁꯤꯒꯤꯁꯤ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯋꯦꯠꯁꯦ ꯍꯟꯊꯔꯕ ꯈꯔ ꯍꯟꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯁꯤꯒꯤ ꯍꯟꯊꯔꯕ ꯃꯇꯨꯡꯗ ꯃꯔꯥꯏꯅ ꯐꯖꯈꯤꯖꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅ ꯍꯥꯏ ꯐꯔꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯦ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯊꯥꯏꯔꯣꯏꯗꯀꯤꯁꯤ ꯆꯥꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯕ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗꯗꯤ ꯍꯤꯗꯥꯛ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯄꯤꯖꯔꯛꯄ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯐꯔꯛꯀꯅꯤ ꯍꯥꯏꯔꯒ ꯍꯟꯗꯛꯁꯤ ꯑꯩꯅ ꯑꯁ ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯃꯥꯏꯕꯤ ꯈꯨꯜꯂꯛꯀꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯃꯁꯨ ꯑꯩ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯁꯨꯝ ꯑꯍꯟꯁꯤꯡꯁꯤꯁꯨ ꯑꯃꯅ ꯍꯥꯏꯔꯛꯄ ꯐꯅꯦꯕꯨ ꯍꯥꯏꯇꯥꯔꯗꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯗꯨꯒꯤꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯊꯥꯏꯔꯣꯏꯗꯀꯤꯁꯦ ꯑꯩꯁꯤ ꯌꯥꯝ ꯀꯟꯅ ꯍꯟꯗꯛꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯤꯗ ꯑꯋꯥꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯕꯁꯤꯗ ꯑꯩꯅ ꯌꯦꯡꯉꯦ ꯁꯤꯒꯤꯁꯦ ꯌꯦꯡꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯌꯦꯡꯉꯦ ꯑꯩꯒꯤ ꯇꯦꯁ ꯍꯟꯗꯛꯁꯦ ꯑꯃ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯝ ꯐꯖꯅ ꯂꯨꯄꯥ 19,000 ꯆꯪꯅ ꯇꯦꯁꯁꯦ ꯇꯧꯏ ꯑꯗꯨꯏ ꯃꯃꯥꯡꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯁꯤꯒꯤ ꯃꯔꯝꯗ ꯈꯣꯡꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯔꯤꯖꯜ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯈꯣꯠꯄꯒꯤꯗ ꯃꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨ ꯕꯤꯍꯥꯔꯒꯨꯝꯕꯗ ꯂꯩꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ ꯑꯗꯨꯗ ꯑꯩ ꯕꯤꯍꯥꯔꯗꯗꯤ ꯂꯩꯇꯦ ꯇꯧꯏꯒꯨꯝꯁꯨꯡ ꯑꯩ ꯕꯤꯍꯥꯔꯤ ꯃꯆꯥꯒꯗꯤ ꯑꯩ ꯂꯩꯃꯤꯟꯅꯖꯔꯛꯏ ꯑꯩ ꯑꯃ꯭ꯔꯤꯠꯁꯔꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯀꯣꯍꯤꯃꯥꯗ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯗꯤꯃꯥꯄꯨꯔꯗ ꯑꯩ ꯆꯍꯤ 12 ꯑꯩ ꯂꯩꯖꯕꯅꯤ ꯑꯗꯒꯤ ꯖꯔꯅꯤ ꯆꯠꯄꯗ ꯗꯦꯜꯂꯤꯗ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟꯗꯕꯨꯗꯤ ꯆꯠꯂꯤ ꯁꯤꯂꯣꯡꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯖꯩ ꯒꯧꯍꯥꯇꯤꯁꯤꯃꯗꯤ ꯍꯟꯒꯠ ꯍꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯖꯔꯅꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩ ꯈꯔ ꯑꯗꯨꯝ ꯂꯩꯖꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯣꯡꯃꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯊꯣꯡꯁꯨ ꯍꯥꯡꯇꯣꯛꯑꯒ ꯃꯐꯝꯗ ꯑꯁꯥꯕ ꯃꯐꯝꯗ ꯍꯤꯞꯄꯤꯀꯥꯟꯗ ꯎꯆꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯤꯛꯈꯤ ꯁꯤꯒꯤ ꯀꯩꯅꯣ ꯊꯪꯕ ꯈꯣꯡꯁꯤda ꯌꯦꯠ ꯊꯪꯕ ꯈꯣꯡꯁꯤꯗ ꯑꯩꯅ ꯃꯩꯁꯨ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯣ ꯀꯛ ꯂꯥꯎ ꯆꯦꯟꯕ ꯀꯥꯟꯗ ꯀꯩꯅꯣꯅꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯀꯩꯅꯣ ꯇꯧꯋꯤ ꯎꯆꯤꯁꯦ ꯆꯦꯟꯈꯤꯕꯗꯒꯤ ꯎꯆꯤꯅꯦꯅꯦ ꯍꯥꯏꯔꯒ ꯊꯣꯛ ꯂꯩꯔꯝꯃꯤ ꯑꯗꯩꯗ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯁꯤ ꯅꯥꯕ ꯈꯔ ꯍꯧꯔꯛꯏ ꯎꯆꯤꯒꯤ ꯆꯤꯛꯐꯝꯁꯤ ꯃꯐꯝꯁꯤꯗ ꯈꯣꯡꯁꯦ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯒꯤ ꯈꯪꯅꯕ ꯗꯣꯛꯇꯔꯈꯔ ꯑꯗꯨꯝ ꯂꯩꯖꯩꯑꯕ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯎꯆꯤ ꯑꯃ ꯆꯤꯛꯑꯝꯃꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯅꯪ ꯎꯆꯤ ꯆꯤꯛꯄꯗꯣ ꯅꯪ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯁꯤꯗ ꯌꯥꯔꯒꯗꯤ ꯂꯥꯛꯀꯦꯒ ꯂꯥꯛꯑꯣ ꯂꯥꯛꯇ꯭ꯔꯒꯅ ꯑꯗꯨꯋꯥꯏꯗ ꯅꯪ ꯗꯣꯛꯇꯔ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯗꯣꯛꯇꯔꯁꯤꯡꯗꯨꯒ ꯑꯝꯇ ꯇꯥꯟꯅꯧꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯁꯨ ꯈꯨꯗꯛꯇ ꯆꯦꯜꯂꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯕꯨꯗꯤ ꯑꯗꯨꯝ ꯑꯩ ꯍꯤꯗꯥꯛꯇꯨꯕꯨꯗꯤ ꯑꯗꯨꯝ ꯀꯥꯞꯊꯣꯛꯏ ꯑꯩꯅ ꯀꯥꯞꯊꯣꯛꯑꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯁꯨ ꯇꯧꯔ ꯂꯩꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯗꯤꯃꯥꯄꯨꯔꯗ ꯌꯥꯝ ꯁꯥꯡ ꯂꯩꯔꯝꯕꯁꯤ 2010 ꯐꯥꯎꯕꯅꯤ ꯑꯩꯅ ꯂꯩꯔꯝꯕꯁꯦ ꯑꯩ 2010ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯄꯨꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯏꯃꯥ ꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯩ ꯕꯕꯥꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯏꯃꯥꯁꯤ ꯑꯩꯒ ꯑꯗꯨꯝ ꯑꯇꯣꯝꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯀꯣꯜꯂꯒ ꯑꯗꯩ ꯅꯇꯩꯃꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯐꯤꯔꯣꯜ ꯇꯨꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯌꯨꯝꯁꯦ ꯄꯨꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯈꯪꯍꯧꯗꯅ ꯋꯥꯔꯤꯁꯤ ꯃꯔꯛꯇ ꯀꯩꯅꯣꯝꯃꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯗ ꯑꯅꯥꯕꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣꯅꯦꯅ ꯑꯩꯅ ꯄꯦꯖ ꯑꯃꯈꯛꯇꯪ ꯑꯩ ꯊꯥꯗꯣꯛꯆꯕꯅꯦ ꯑꯩꯅ ꯊꯥꯗꯣꯛꯇꯕꯁꯤꯗ ꯑꯩꯒꯁꯨ ꯍꯥꯟꯅ ꯁꯛꯁꯨ ꯈꯔ ꯈꯪꯖꯩ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃꯅ ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯒꯅꯨ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣ ꯚꯌꯥ ꯍꯥꯏꯔꯛꯎꯅꯦ ꯑꯩꯗꯤ ꯁꯤꯒꯤ ꯃꯔꯝꯗ ꯑꯅꯥꯕꯁꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗ ꯂꯩꯔꯤꯃꯦ ꯍꯥꯏ ꯀꯥꯟꯗ ꯅꯪꯒꯤꯁꯦ ꯂꯦꯄ꯭ꯔꯣꯁꯤ ꯅꯠꯇ꯭ꯔꯒ ꯏꯂꯤꯐꯦꯟꯇꯥꯏꯁꯤꯁ ꯍꯥꯏꯕꯗꯣ ꯁꯤꯁꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯅ ꯃꯄꯥꯟꯂꯣꯝꯗ ꯑꯩ ꯃꯦꯗꯤꯀꯦꯜꯒꯤ ꯈꯔ ꯔꯤꯁꯥꯔꯁ ꯈꯔ ꯇꯧꯖꯔꯛꯏ ꯃꯦꯗꯤꯀꯦꯜꯒꯤ ꯔꯤꯁꯥꯔꯁ ꯈꯔ ꯑꯩ ꯇꯧꯖꯔꯛꯏ ꯑꯁꯤꯁꯤꯗ ꯑꯩ ꯊꯦꯡꯅꯈꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯅꯣꯔꯠ ꯏꯁꯇ ꯅꯥꯕ ꯑꯅꯥꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏ ꯀꯥꯟꯗ ꯚꯌꯥ ꯂꯦꯄ꯭ꯔꯣꯁꯤꯗꯤ ꯅꯠꯇꯦ ꯂꯦꯄ꯭ꯔꯣꯁꯤꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯉꯍꯥꯟꯋꯥꯏ ꯑꯩ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯔ ꯑꯦꯋꯥꯔꯅꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯦ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯦꯄ꯭ꯔꯣꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯗꯨꯝ ꯃꯁꯤꯗꯤ ꯆꯣꯡꯅꯕ ꯑꯅꯥꯕꯅꯤꯅ ꯃꯗꯨꯗꯤ ꯇꯧꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯄ꯭ꯔꯣꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯕ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯕ ꯃꯇꯝꯗꯁꯨ ꯃꯗꯨꯒꯤ ꯈꯪꯉꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯁꯤꯝꯇꯣꯝ ꯑꯃ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ
adagi matu jele prosi oitar ji matu horoi yamna kanna sumai tau sang ke jele hai adusu matu hobo khopa ha ji ngin de kai bom te leite adagi pai bada su ai se ya kalle si se nambada sumai tau bada kaim de sang de bini ai gi si hai kan sida mana Elephantiasis hai base filaria hai ba mahik amana thokhan bani nang wakhal nungai tabati khalluno kangam khatang chippada sigi phibam se sumana tawgali masig anab se koi sonda din notice ti kai legan dabani hai ka nang kadai di lairui na ngon da haire nang ka aina lairu budi sigi mafam si dai sumai lairui hai ka nang bihar da di lairu bra hai bihar da di laiti ai toigum sungai bihari gi akoi gi jarkhan gi imanaba sing ade ai ga di 24 hour de adum lebinar ai sei tara li toi sei tuminna ba chaminna ba mafam da ina ai dimapur dai leijaram sei phi turaga isage larik se isana dum hona jaraga isana tamjaraga mafam da dum ai matam sangna dum leijar moi ga dum leminare aina hai ga da adoi taraga di nang makhoi da disigum ana ba sinang thengna khibra hai ngonda daina daga adudi aina thenga badi moina ingonda uhanda bidi khangde aigi mitsne de gum uhubam te leite aina hai ka odudi khang yenga si bungo adubu aina thajabadi nang sumai taw anaba se aina thengna bada khal leina habidi aisi adagi de aina wangoi de imana ba masu lei gaz da aina hai ai sumai taw wi ne mas matam da aigi na kala kola kha dum delhi de lakta mu ne mas so hojibudi imana ba ma oza wai leire wangoi da adu da mana sumai thengna ka da ai khole thengna program so dumaina kha thengna khibam yawe aduna nang yam thuna amta chatlaga doctor jenim stan trims ta chatlaga amukta doctor amaga amta mapung phan amta tana biyo ne haibede ai se madu tarpade ai wakhalda ai phada bangam dre bata sengna adage aina chatlaga doctor sing do ai sumai tawwe na tana bakan sida nangi anaba se sisi oi bane aduna nang hojik mapanda chatlaga layeng sisi natragadi karigumba nangi hojiki leire phibam se hana sumaina tauram de khaji tauram bane na haire adagi sigi phibam sing asi tarani traung ani site hengkalak bane na haire adoi ta gi nang mapalom da khadona chatka da ge na hairaga adu de ai medam ai tasena ai khangdre aina layeng da mafam se kada wai dana medam honi yeng ba mafam am khatang ai ngonda pibiyo na ngonda aina haibane mafam am khatang sinbiyo ha kan sida nang na sa se thabak tau bra in hangi ngonda ai thabak de ai taude adu board famgadawni bungo board famaga sigi mafam sida sumani yengba habda koi famagadawni adudana nang kaino dagi superintendent dagi form ani khatang lawtho adu form ani si lawraga mapalom da out station oina nabagi damakta aikoina adugi tawbi dage hairaga mana madam sina yam kana madam so ingon da mateng bui pangbi mana dumai tawraga form si lawtho ai kaino si aikoigi lamphel da medical ki director officer satlaga masagi prime minister gi akogi PMC card ayushman card ki matang su tana jari aina masima mangdai sumai taw thena kibam leisi kamai torga phangda gi aina adugi matang so tana jari mo siam padang suggestion taw bi re onda adagi abski board ki da form se thajam bane changkan sida nang na sa se thabak taw dargadi thabak taw mi khatang gi board oina phangda bani thabak taw da mi gi di board phamba yate aduna nangi anaba sidi mapalom da satlaga nangna yengbadudi nangna apamba mamang nangna khanjaraga yengjaruro aduna masigi di akoina board phamba de du khudong sha badem ta leitre ada ai di kadai da sakadawni mafam du khangde hospital du mafam khatang ai pbi oina haije ai di tasena sigi anaba sai khangde ai di misu leijadamne taseng ai di isana ai hujik hawi kangthak pakhranga mingai matam sida ai mamang da sai layeng badum chasabani aduna makhata basu ai adum yengjage hujik sai adum chasage mafam se pipi ha kanda adudi nang na pamba khala kadai dona sigi khudong sa phangpon do khala satlaga yengbi ro ina hairaga adumaina tawraga laaga aina ai inau singsina ai page do thengna bi bedagi tasengna hargdi wili long haiba isili nau singsina thengna bedagi akhoi sumai tawraga awaba anaba mayam singidam ka khoi kathoaga sumai tawjabani aduna iyamba kaisu hena awaba wakhan khanbiruna aikoina angam ba akhoi khara tawjagini iyamani imung manunggi leite laire haibudusu akhoi iyambadagi wari sanabada aikoina khatang khangjare aduna aikoina tawbigani hairaga aikoigi wili longgi ichilinau
ꯁꯤꯡꯁꯤꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯌꯧꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯁꯨ ꯈꯟꯅꯕꯗ ꯑꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯁꯤ ꯈꯣꯠꯁꯤ ꯑꯃꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯟꯗ ꯈꯟꯕ ꯀꯥꯟꯗ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯦꯟꯇꯔꯅꯤꯅ ꯃꯁꯤꯗ ꯌꯦꯡꯉꯒꯗꯤ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯈꯛꯇꯅ ꯃꯥꯅ ꯇꯥꯃꯣꯅ ꯀꯩꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯩ ꯍꯣꯠꯅꯖꯔꯒ ꯇꯥꯃꯣꯒꯤꯗꯃꯛꯇ ꯑꯩꯅ ꯀꯠꯊꯣꯛꯆꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯁꯤꯡꯗꯨꯁꯨ ꯑꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯔꯦ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯗꯨꯁꯨ ꯑꯅꯥꯕ ꯄꯦꯁꯦꯟꯗꯨ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯇꯧꯔꯒꯦꯅ ꯍꯥꯏ ꯑꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯁꯣꯝꯗ ꯁꯥꯎꯠ ꯂꯣꯝꯒꯤ ꯁꯔꯨꯛꯁꯤꯗ ꯚꯦꯂꯔꯗ ꯀꯩꯀꯩꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯆꯦꯟꯅꯥꯏꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯈꯔꯗꯤ ꯌꯦꯡꯕꯩ ꯈꯨꯗꯣꯡꯆꯥꯕꯗꯤ ꯈꯔꯗꯤ ꯐꯪꯉꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯔꯕꯦꯗꯤꯛꯀꯤ ꯑꯣꯏꯕ ꯂꯥꯌꯦꯡꯗ ꯈꯔ ꯆꯠꯊꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯛꯇꯪ ꯇꯥꯖꯩ ꯑꯩꯅ ꯇꯁꯦꯡꯅ ꯑꯩꯅ ꯄꯥꯝꯖꯕꯅ ꯑꯦꯂꯣꯄꯦꯊꯤꯛꯀꯤ ꯗꯣꯛꯇꯔꯗ ꯑꯩ ꯌꯦꯡꯕ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯔꯝꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕꯁꯤ ꯂꯩꯔꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯕ ꯅꯥꯕꯃꯛꯇꯤ ꯊꯣꯛꯑꯦ ꯃꯤꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯅꯪꯕ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤꯗ ꯑꯁꯣꯏꯕ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯗ ꯎꯖꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯈꯣꯡ ꯈꯛꯇꯪꯒꯤ ꯁꯛꯇꯝꯅꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯐꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯀꯥꯏꯕ ꯈꯔ ꯏꯐꯦꯛ ꯈꯔ ꯃꯈꯩꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯑꯗꯨꯏꯗꯨꯅ ꯑꯩ ꯑꯦꯂꯣꯄꯦꯊꯤꯛꯀꯤ ꯗꯣꯛꯇꯔ ꯑꯐꯕ ꯑꯃꯇꯪ ꯇꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯖꯕꯗꯨ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯒꯤꯗꯤ ꯏꯁꯥꯅ ꯑꯩꯒꯤ ꯍꯥꯎꯁ ꯗꯤꯄꯦꯟ ꯇꯧꯖꯕꯅꯤ ꯑꯗꯨꯒꯨꯝꯕꯅꯤꯅ ꯑꯩꯒꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯁꯤꯒ ꯑꯩꯈꯣই ꯑꯍꯨꯝ ꯃꯔꯤ ꯃꯉꯥꯁꯤ ꯈꯛꯇꯪ ꯌꯨꯝꯁꯤꯗ ꯂꯩꯖꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯈꯔꯗꯨꯁꯨ ꯃꯁꯤꯒꯤ ꯂꯥꯌꯦꯡꯕꯁꯤꯒꯤ ꯑꯁꯨꯛ ꯁꯥꯡꯕ ꯂꯥꯌꯦꯡꯕꯁꯤ ꯃꯇꯝꯗ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯏꯁꯥꯅ ꯇꯧꯖꯔꯕꯅꯤꯅ ꯄꯨꯝꯅꯃꯛꯇꯨꯁꯨ ꯑꯩ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯒꯁꯨ ꯑꯩꯅ ꯉꯝꯅꯕ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯃꯈꯥꯗ ꯑꯩꯅ ꯍꯥꯟꯅ ꯄꯤꯖꯈꯤꯕ ꯄꯦꯖꯇꯨꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯒꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯔꯤꯕ SBIꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯄꯤꯊꯣꯛꯈ꯭ರೆ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯁꯤꯒꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯏꯆꯥꯁꯤꯡꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤꯒꯤ ꯋꯤ ꯂꯤꯂꯣꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯂꯥꯛꯑꯒ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯀꯠ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯁꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯨ ꯑꯩ ꯑꯗꯨꯝ ꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯕ ꯃꯔꯛꯇ ꯃꯌꯥꯝꯅ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯁ ꯍꯥꯏꯔꯤꯕ ꯃꯈꯣꯡꯁꯤ ꯇꯧꯔꯒꯗꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯇꯣꯔꯛꯄꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯉꯥꯡꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯅꯤꯅ ꯑꯉꯥꯡꯅꯤꯅ ꯈꯪꯗꯕꯅꯤna injimamul kawi aigi angangsi ahansi injimamulsida injimamul noi babagi makhongisidi samugi makhong dawna tawrena hairapena tawda mana halaga baba nangi nakhongsibu phakiroi toribro sumaida imanaba singna sumaida hairena hairga kappe aina mabukni thindelaga ibungo kaisu khalunu papa leirisida adum yengnaba phanaba adum tawgani kaisu khalunu mi nongnabdu karimta hairono hairga adumai tawra thindela ngamna ai adum honazaribani aduna ai haibabu masi makhtang ngai ta sena haijagodoba gosalaga su thambanena mina su thokpa yawe na koi mari mata inau bising la ko sing haiba yaure edu
ꯂꯣꯠꯁꯜꯂꯒ ꯊꯝꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯕꯥꯏꯒꯤꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯅ ꯂꯥꯏ ꯌꯦꯡꯕꯗꯅꯤ ꯇꯨꯝꯃꯤꯁꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯑꯗ ꯇꯧꯔꯒ ꯃꯤꯅ ꯁꯨꯝ ꯍꯪꯒꯣꯏꯕ ꯄꯣꯛꯄ ꯃꯥꯟꯕ ꯍꯥꯏꯅꯕ ꯐꯥꯎ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯅꯉꯥꯏ ꯂꯩꯇꯦꯗ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯅꯤ ꯑꯗꯨꯝ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯦꯇꯥ ꯀꯂꯦꯛꯁꯟꯁꯨ ꯈꯔ ꯑꯗꯨꯝ ꯈꯣꯝꯒꯠꯆꯩ ꯑꯁꯤꯒꯤꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯅ ꯍꯥꯏꯔꯗꯤ ꯆꯞ ꯆꯥꯅ ꯆꯨꯝꯕ ꯄꯣꯠꯅꯤ ꯄꯦꯔꯥꯁꯥꯏꯇꯤꯛꯁ ꯑꯣꯏꯕ ꯋꯥꯔꯝ ꯑꯗꯨꯃꯥꯏꯅ ꯃꯣꯁꯀꯤꯇꯣꯅ ꯀꯥꯡ ꯃꯈꯜ ꯑꯃꯈꯛꯅ ꯑꯗꯨꯃꯥꯏꯅ ꯆꯤꯛꯄꯗꯒꯤ ꯇꯧꯔꯀꯥꯟꯗ ꯁ꯭ꯋꯦꯂꯤꯡ ꯑꯣꯐ ꯂꯦꯛ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯏꯕꯅꯦ ꯃꯃꯤꯡ Elephantiasis ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯀꯩꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯅꯉꯥꯏ ꯂꯩꯇꯦ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯂꯥꯏꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯀ꯭ꯌꯣꯔ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅꯁꯨ ꯏꯌꯥꯝꯕꯗ ꯍꯪꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥ ꯁ꯭ꯋꯦꯂꯤꯡ ꯇꯧꯔꯤꯕ ꯖꯒꯥꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯆꯤꯛꯄ ꯑꯗꯨꯝꯕꯁꯤꯡꯁꯨ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯍꯤꯡ ꯍꯥꯟꯅ ꯑꯊꯦꯡꯕꯗ ꯁꯥꯏꯌꯦꯅ ꯀꯟꯅ ꯒ꯭ꯌꯥꯟ ꯉꯥꯎꯔ ꯆꯦꯟꯊꯣꯔꯛꯑꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏꯍꯧ ꯈꯨꯔꯨꯝ ꯆꯠꯂꯒ ꯃꯥꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯈꯤ ꯃꯇꯝ ꯈꯔ ꯑꯗ ꯁꯤ ꯐꯨꯗꯣꯔꯛꯄ 2018ꯒꯤ ꯁ꯭ꯋꯥꯏꯗ ꯃꯥꯁꯦ ꯑꯍꯤꯡꯗꯅꯦ ꯉꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯑꯒ ꯃꯄꯥꯟꯗꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯈꯔ ꯀꯩꯗꯧꯔꯦꯅ ꯆꯦꯟꯊꯣꯔꯛꯑꯦ ꯂꯥꯏꯍꯧ ꯍꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯂꯥꯏꯍꯧꯁꯤ ꯌꯥꯝ ꯀꯟꯅ ꯍꯧꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯃꯥꯒꯤ ꯂꯥꯏꯍꯧ ꯈꯨꯍꯧꯁꯤ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯁꯦ ꯑꯩ ꯁꯥꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯌꯥꯝꯒꯤꯗꯤ ꯈꯣꯡꯄꯥꯛꯇ ꯁꯥꯏꯌꯦ ꯑꯩꯒꯤꯗꯤ ꯈꯣꯡꯉꯝ ꯃꯊꯛꯇ ꯑꯣꯏꯅ ꯁꯥꯏ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯈꯨꯗꯦꯡꯗ ꯑꯣꯏꯅ ꯑꯩꯅ ꯇꯦꯛꯁꯤ ꯑꯆꯧꯕꯒꯨꯝꯕꯗ ꯈꯔ ꯃꯥ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯡꯒꯨꯝꯕ ꯇꯦꯛꯁꯤꯒꯨꯝꯕꯗ ꯇꯤꯡꯉꯒ ꯃꯈꯣꯡꯁꯦ ꯑꯍꯤꯡ ꯂꯦꯟꯈꯤ ꯑꯗꯨꯗ ꯑꯩꯅ ꯈꯨꯌꯥ ꯁꯥꯕꯒꯤ ꯑꯣꯏꯔ ꯃꯥꯅ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯐꯨꯠꯂꯒꯁꯨ ꯐꯩ ꯍꯥꯏꯅ ꯌꯣꯠ ꯃꯇꯦꯛ ꯃꯔꯥꯡꯁꯦ ꯌꯥꯝ ꯐꯨꯠꯂꯒ ꯍꯩꯗꯣꯛꯑꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯃꯥꯡꯗ ꯊꯝꯃꯒ ꯏꯪꯍꯟꯅꯅꯕ ꯌꯥꯝ ꯇꯧꯋꯦ ꯑꯗꯒꯤ ꯃꯣꯂꯣꯝ ꯑꯁꯤ ꯁꯥꯕꯒꯤ ꯈꯣꯡ ꯌꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯂꯣꯝ ꯍꯧꯖꯤꯛꯁꯨ ꯂꯩꯖꯔꯤ ꯃꯌꯥꯝ ꯑꯃ ꯇꯩꯕ ꯅꯥꯟꯕ ꯖꯣꯇꯣꯟꯗꯤ ꯌꯥꯝ ꯀꯟꯕ ꯃꯁꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯖꯩ ꯌꯥꯝꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅꯁꯨ ꯇꯩꯕ ꯅꯥꯟꯕ ꯀꯟꯕ ꯆꯥꯕ ꯊꯛꯄꯒꯤ ꯑꯃ ꯖꯣꯇꯣꯟ ꯌꯥꯝ ꯆꯤꯟꯖꯥꯛ ꯂꯣꯏ ꯀꯛꯈ꯭ꯔꯕꯅꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯃꯥꯅ ꯆꯤꯟꯖꯥꯛ ꯀꯛꯂꯛꯏꯁꯦ ꯆꯍꯤ 6-7ꯀꯤ ꯃꯌꯥ ꯐꯥꯔꯛꯑꯦ ꯃꯥꯅ ꯆꯤꯟꯖꯥꯛ ꯐꯖꯅ ꯀꯛꯂꯛꯏꯁꯦ ꯁꯥ ꯉꯥ ꯀꯔꯤꯝ ꯆꯥꯗꯦ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯌꯦꯟꯒꯨꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯎ ꯃꯩꯇꯩ ꯌꯦꯟ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯗꯨ ꯐꯥꯎꯕ ꯃꯥ ꯀꯤꯖꯗꯅ ꯆꯥꯗꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯍꯤꯡꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯁꯤ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯁꯥ ꯖꯣꯇꯣꯟ ꯌꯥꯝ ꯀꯟꯖꯩ ꯅꯣꯡꯃꯒꯤ ꯃꯈꯣꯡ ꯈꯣꯡꯂꯛꯁꯦ ꯐꯨꯝꯃꯒ ꯃꯍꯤ ꯃꯆꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯁꯤꯡꯅ ꯃꯤꯅ ꯈꯪꯈꯤꯅꯦꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕ ꯏꯁꯀꯤꯜꯒꯤ ꯑꯣꯏꯕ ꯏ ꯆꯥꯊꯣꯛꯅꯕ ꯑꯗꯒꯤ ꯕꯦꯜ ꯐꯥꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯕꯦꯜ ꯈꯣꯡ ꯊꯛꯀꯤ ꯐꯥꯏ ꯈꯣꯡ ꯈꯨꯔꯥꯏ ꯐꯥꯎꯕꯒꯤ ꯐꯥꯏ ꯑꯗꯒꯤ ꯃꯣꯂꯣꯝ ꯇꯩ ꯑꯗꯒꯤ ꯀꯥꯞꯊꯣꯛꯄ ꯌꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯥꯏꯁꯤꯜꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯂꯣꯏꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯀꯩꯅꯣꯁꯦ ꯁꯨꯜꯂꯦ ꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯍꯤꯗꯥꯛ ꯍꯟꯗꯛꯁꯨ ꯇꯥꯡ 10ꯁꯤꯅ ꯑꯔꯣꯏꯕ ꯀꯥꯞ ꯑꯣꯏꯈꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯊꯥꯏꯔꯣꯏꯗꯀꯤ ꯍꯦꯜꯂꯛꯄꯒꯤ ꯑꯃꯒꯤ ꯍꯤꯗꯥꯛ ꯊꯥꯕꯗ ꯏꯟꯖꯦꯛꯁꯟꯁꯦ ꯀꯥꯞꯅꯉꯥꯏꯒꯤ ꯑꯃꯒꯤ ꯇꯌꯥꯔꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯡꯒꯜ ꯁꯣꯟꯕꯗ ꯍꯧꯒꯠꯄ ꯉꯝꯗꯕꯗꯣ ꯄꯥꯡꯒꯜ ꯁꯣꯟꯊꯕꯒꯤꯅꯦꯅ ꯁꯥꯔ ꯑꯆꯧꯕꯗ ꯌꯦꯡꯕꯒꯤꯗ ꯍꯤꯗꯥꯛ ꯈꯨꯀꯥꯞ 3 ꯍꯟꯗꯛ ꯑꯔꯣꯏꯕ ꯍꯟꯗꯛ ꯌꯦꯡꯕ ꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯈꯨꯀꯥꯞ 3ꯁꯦ ꯑꯩꯅ ꯁꯥꯎꯗꯅ ꯑꯔꯣꯏꯕꯒꯤꯁꯤ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯀꯥꯞꯁꯟ ꯊꯤꯟꯖꯤꯟꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯅ ꯑꯣꯏꯔꯦꯅꯁꯨ ꯍꯥꯏꯔꯒ ꯑꯗꯨ ꯀꯥꯞꯄꯤꯔꯅꯨ ꯌꯥꯔꯦ ꯁꯤ ꯑꯔꯣꯏꯕꯁꯤꯗꯤ ꯀꯥꯞꯁꯜꯂꯨꯔꯅꯨ ꯑꯩ ꯀꯤꯔꯦ ꯅꯪꯒꯤꯁꯦ ꯃꯊꯛꯁꯨ ꯖꯔ ꯀꯥꯔꯛꯑꯦ ꯅꯈꯣꯡꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯁꯤ ꯃꯥ ꯇꯨꯝꯗ꯭ꯔꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯐꯣꯜꯗ ꯀꯔꯤꯗ ꯑꯃ ꯁꯨꯝ ꯀꯩꯀꯩ ꯑꯇꯣꯞꯄꯁꯦ ꯌꯦꯡꯉ ꯈꯣꯠꯂꯒ ꯃꯥ ꯃꯇꯝ ꯂꯦꯜꯂꯦꯕ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯐꯝꯃꯦꯕ ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒ ꯀꯞꯄꯝꯕꯁꯨ ꯌꯥꯎꯋꯦ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅꯗꯤ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏ ꯐꯤꯕꯝꯁꯦ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯐꯤ ꯁꯨꯍꯧꯗꯕꯗ ꯃꯥ ꯍꯧꯖꯤꯛ ꯅꯥꯔꯁꯨ ꯐꯤꯁꯦ ꯀꯛꯑꯦ ꯎꯪꯕ ꯃꯇꯝꯗ ꯁꯤ ꯇꯧꯁꯜꯂꯨ ꯂꯥꯛꯑꯣꯅꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅꯁꯨ ꯄꯥꯡꯕ ꯌꯥꯝꯅꯁꯨ ꯉꯝꯗꯦ ꯅꯨꯄꯤꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯑꯍꯟꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯃꯥꯅ ꯀꯛꯑ ꯈꯣꯠꯂꯒ ꯑꯩꯅ ꯃꯄꯥꯡ ꯇꯧꯔꯒ ꯐꯤꯁꯦ ꯇꯨꯔꯒ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯄꯒꯤꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯃꯥ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃ ꯂꯥꯛꯄ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯁꯨ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯗꯣꯅꯦꯠ ꯃꯣꯏꯅꯁꯨ ꯍꯥꯞꯄꯤꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯀꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯖꯩ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯉꯥꯏꯒꯤ
kaisu tauroi pharakani nang wakhal nungaitaba thado na tauraga sumaina tauraga leiriba sigi phibamsin aduga asai makha tarakpada yambana asai panbibada akhoi uchi na sikhiba isina kyam kuirabagi timing no aina uchi na sikhibse matamda 2006 adai da oigani 2006 adai da oigani uchi na sikhibse uchi se mafam da dimapur da ina uchi le da khoi le mafam da di yam nan du di nale nalaga su dimapur habisi di mayam su dum kham su le mani akoi bisi khara su muatle tasena adagi nala dagi sense lakpa usi mahik sen ba mama oi bu khopa habi do aina asi din manam cha pi daga adugi de objection je ba dum ta de matam du da ai se adugi makha ta ba lai ho gum ba du no sin sikring ma mang da gisu nungdang waram de isa se sagal lakpa lai ho ho bu gum ba kari gum ba ife ka ba de dum ai ngon da lai ba matam da yum pa jadri ai 2010 de new pa jadri matam pan de kan khoi ima se matam da ima se laloletik chatla me phan da laloletik chatpa chatlaga khoi se ichinau sing se adumai tha ga matam da adumai tawraga leiba dagi ima se da ina ima da phone tawraga ina hai ima ai sumai tawraga nungdang waram se ai khra chang si nungai taba ama tawbul lei na hai ba kan ima si so ima san ta se na aina atomba ga oi bane na ima san so ai ta se na nungsi bi mina ngawra ima si so lefam cha phong khang ni bunga nang adumai na sanwai de har lang pai de leilaga ramai tawdur ma ga kana da hangu ga da zoitis kumba ga gum oiram be ya na ha ga suhing gum de bunga ahan ni na nungdang waram da kai da suhing gum do kha thau kholo zoitis ni na hai nang si na hai de aina adum basing do so adum ai section jira ga adum hone do ga adum le bu de hauzik chu adum mangai si je tawr page si da aina sum moina doctor sing sina wari batai sai ngonda ai sum history je laura pa matam da hairiba symptoms je ingonda lab khiba inde khalle ai matam da khanghau da ba ta sena hairaga de ai khong mathak se yam kana saba pole e adagi isa se lai ho se marak mata ho adagi ekta ngasai gi akhoi kano na loina bina ngasai hai khiba dumaina ahing da gyan men ta da ba lai ho se men ta da ba ta khang lang ngam da bi mung da mawang da ma to ki da mung da adumai horo pura so dum yaw ke du aina asa dum mai ne sana dum hona jara ga khra dum yeng khola ga to kan sumai to kan de khang da mina ado aina haijening ba hona matam du da akhoi ki yeng bi ri ba doctor isinau sing sima koi to da bu ne te khang da bu ne te khang gi ni singa bu hairiba sisi gi anam se aina chingna ba man leire nang sisi gi te se amuk tang to thuk si mapalum da bu tar mafam si da chemical phangdra ga so mapalum do tar bu sat la ga nang chin be jen bu hona bi re adu tar gi sigi te se nang amtang to thoga yeng se na haibiram boy tar ga di ai sigi phibam se khudong thi be se nang moi dra bai na khanja makoi na chingnariba atopa sing sigi matam da ai thyroid ki no iba mit tong thok pa gi sigi se mit se tong thok tana adusu matam ma choi yam kana tawram me adagi madusu aina tanaraga ai hoji yengjariba khogi thyroid ki doctor ketromium doctor achau base masi sigal yam sang na iga loina na hoji poso dum logine ri sardun de ingonda angamba dum phadani yengbiri mana water thambiraga matam du da ai numit mari ni water jenims ta thamaga adu du masu adum idala ta tawraga dum phan adumai tawraga tawbiram boy tar ka disi khudong thi bisai thokra mo jai ne shani ki jabni adubu isor leiri ai no jik thajari yengbiri bisin na khudin mangsu ai na phaninge haiduna su phaba ngambati natte isor na phan ge habe mikupta tum phan ga dabni ai na ngamjaraga dai nu hona jaraga di masi layeng bada kaisu khudong thiba thokninga thoi haibagi su dum aingna ai su adum laila su khra dum pazabada de google da kai thenga bada dum layeng badi thokpa anabani yengba phobadi anabani adubu masi da sum sotharaga lerga di mioi bagi leiriba haksang si go phibam se kaidharakbagi phibam amda leina haibani na aina leiba leitaba honaraga tanaraga mayam su mateng pangbiriba dagi aina su kana da bino phubani khangdi yonbani khangdi amam tawraga ai yeng thoaga ai apik paisa ni sigi punsi sintang da ikal hoge na aina adumaina khalle aina khatang penja da bada haiga di matam da makoy te se amutang to tho piyo in habiram boy taragadi masi khudong thibsin nang moidra haibani aina
ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯑꯣꯏꯖꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜꯁꯤꯗ ꯀꯌꯥꯔꯛ ꯐꯥꯎꯕꯒꯤ ꯆꯥꯡꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯏꯔꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯃꯗꯤ ꯀꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯑꯄꯣꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ ꯍꯟꯗꯛ ꯈꯛꯇꯪꯒꯤꯅꯤ ꯊꯥꯏꯔꯣꯏꯗꯀꯤꯅꯤ ꯃꯦꯛꯁꯤꯗꯤꯃꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯁꯔꯤꯡ ꯇꯧꯊꯣꯛꯄ ꯄꯣꯡꯈꯠꯄ ꯑꯗꯨꯏꯗꯨꯅ ꯅꯪꯒꯤ ꯊꯥꯏꯔꯣꯏꯗꯁꯤ ꯅꯣꯔꯃꯦꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯔꯥꯏꯅ ꯍꯟꯊꯖꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯏꯕ ꯃꯇꯝꯗ ꯅꯝꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯈꯔ ꯑꯃ ꯅꯨꯡꯁꯤꯕꯤꯕ ꯗꯣꯛꯇꯔ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯆꯧꯕꯃꯛ ꯃꯥꯗꯤ ꯇꯧꯗꯦ ꯁꯥꯔ ꯑꯆꯧꯕꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯗꯤ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯇꯣꯞꯄ ꯗꯣꯛꯇꯔꯗꯤ ꯊꯦꯡꯉꯒ ꯅꯣꯡꯃꯇ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯅꯝꯃꯒ ꯅꯣꯡꯃꯇ ꯌꯦꯡꯕꯤꯔꯛꯇꯦ ꯑꯩꯉꯣꯟꯗ ꯎꯕ ꯈꯛꯇꯪ ꯎꯔꯒ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯈꯣꯠꯂꯨꯏ ꯑꯗꯨ ꯈꯛꯇꯪ ꯍꯪꯕꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯣꯏꯅ ꯌꯦꯡꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯆꯤꯛꯄ ꯁꯥꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯗꯨꯝꯕꯗꯨ ꯌꯦꯡꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯑꯃꯨꯛꯁꯨ ꯐꯨꯔꯤ ꯑꯃꯁꯦ ꯇꯧꯔꯒ ꯑꯩꯁꯦ ꯅꯥꯏ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯣꯡꯉꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯛꯄꯁꯤꯗꯒꯤ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯑꯌꯨꯛꯇ ꯊꯣꯛꯑꯒ ꯁꯤꯒꯤꯁꯦ ꯀꯔꯤꯅꯣꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯏ ꯀꯥꯟꯗ ꯚꯛ ꯂꯥꯎ ꯆꯠꯂꯒ ꯃꯆꯨꯝ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯁꯤꯗꯤ ꯃꯆꯨꯝ ꯇꯥꯔꯛꯑꯦꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦꯅ ꯏꯃꯥ ꯁꯨꯃꯥꯏꯅ ꯃꯆꯨꯝ ꯇꯥꯔꯛꯑꯦꯅ ꯍꯥꯏ ꯀꯥꯟꯗ ꯏꯃꯥ ꯍꯣꯏꯁꯨ ꯄꯥꯈꯠꯂꯦ ꯍꯥꯏꯁꯤ ꯃꯁꯤꯗ ꯑꯍꯟꯁꯤꯡ ꯄꯥꯈꯠꯄ ꯌꯥꯕ ꯅꯠꯇꯦꯅ ꯑꯩꯁꯤ ꯅꯨꯃꯤꯠꯁꯤꯗ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯁꯤꯒ ꯑꯩꯈꯣꯏꯅꯤꯁꯦ ꯑꯥꯗ ꯇꯧꯔꯒ ꯑꯍꯤꯡ ꯑꯍꯨꯝ ꯃꯔꯤ ꯐꯥꯏꯔꯒ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯕꯁꯤꯗ ꯃꯣꯏꯗ ꯂꯩꯔꯒ ꯃꯇꯝꯗ ꯑꯩ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯈꯪꯗꯕꯅꯤꯅ ꯂꯨꯄꯥ 1,500-900 ꯀꯩꯅꯣ ꯈꯛꯇꯪ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯒꯤ ꯍꯦꯟꯅ ꯂꯨꯄꯥ 9,000 ꯆꯪꯉꯤ ꯑꯗꯨꯗ ꯃꯔꯤ ꯃꯇꯥ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅ ꯀꯔꯤꯒꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅꯦꯅ ꯇꯧꯁꯟꯕꯤꯔꯒ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯍꯟꯗꯕꯤꯗ ꯑꯅꯥꯕꯁꯦꯅ ꯇꯧꯔꯒ ꯍꯜꯂꯦ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯝꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯔꯛꯄꯅꯤ ꯇꯧꯗꯦ ꯃꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯌꯦꯡꯕꯤꯔꯛꯇꯦ ꯑꯩ ꯁꯉꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯈꯣꯡ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯊꯣꯛꯑꯣꯅ ꯑꯩ ꯑꯗꯨꯝ ꯂꯧꯊꯣꯛꯆꯩ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯆꯤꯡꯅꯕ ꯂꯩꯔꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯥꯁꯤ ꯑꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯈꯨꯗꯣꯝꯕꯤꯅ ꯅꯝꯃꯒ ꯐꯥꯎꯕ ꯅꯣꯡꯃꯇ ꯌꯦꯡꯕꯤꯔꯛꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯍꯥꯏꯔꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯤ ꯇꯁꯦꯡꯅ ꯐꯔꯦ ꯏꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ 120 ꯃꯤꯂꯤꯌꯟ ꯋꯥꯔꯜ ꯋꯥꯏꯗ ꯑꯍꯦꯟꯕ ꯂꯩꯔꯤꯁꯤꯗ 1.4 ꯕꯤꯂꯤꯌꯟꯗꯤ ꯍꯥꯏꯔꯤꯕ Elephantiasis ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯒ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁ ꯃꯅꯤꯄꯨꯔꯒꯨꯝꯕꯗꯗꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯔꯤꯌꯔ ꯑꯣꯏꯕ ꯀꯦꯁ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯏꯌꯥꯝꯕꯒꯤ ꯂꯥꯏꯕꯛꯁꯤ ꯑꯝꯇꯪ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯅꯤꯖꯔꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯨ ꯇꯦꯡꯇꯠꯅ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯒꯨꯒꯜ ꯄꯦꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯑꯗꯥꯏꯗ ꯕꯣꯏ ꯑꯃ ꯂꯩꯈꯤꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯩꯉꯣꯟꯗ ꯄꯦꯇꯤꯑꯦꯝꯗ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯗ ꯂꯨꯄꯥ 1,110 ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯄꯦꯇꯤꯑꯦꯝ ꯑꯦꯀꯥꯎꯟꯁꯤꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯒꯤ ꯒꯨꯒꯜ ꯄꯦꯗ ꯃꯤꯑꯣꯏ 113ꯅ ꯑꯉꯝꯕ ꯂꯨꯄꯥ ꯂꯩꯖꯕ ꯀꯩꯅꯣ ꯐꯣꯜꯗ ꯀꯣꯜ ꯇꯧꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ ꯂꯩꯖꯕ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩꯔꯒꯁꯨ ꯂꯨꯄꯥ 10 ꯈꯛꯇꯪ ꯂꯩꯔꯒꯁꯨ ꯍꯥꯞꯄꯤꯔꯛꯄꯗ ꯂꯨꯄꯥ 15,335 ꯒꯨꯒꯜ ꯄꯦꯁꯤꯗ ꯑꯗꯨꯝ ꯂꯩ ꯌꯥꯎꯖꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯆꯪꯉꯒ
ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯂꯨꯄꯥ 10,10,900 ꯑꯃ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯕꯅꯤ ꯁꯤꯡꯒꯥ ꯁꯥꯒꯩ ꯑꯣꯏꯕꯅꯤꯅ ꯁꯤꯡꯒꯥ ꯁꯥꯒꯩꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯡꯕꯨ ꯈꯔ ꯃꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯂꯨꯄꯥ 1,000 ꯑꯃꯇꯪꯒ ꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯁꯨ ꯑꯩꯒꯤꯗꯃꯛꯇꯅ ꯍꯣꯠꯅꯕꯤꯔꯒ ꯑꯇꯣꯞꯄ ꯁꯥꯏꯠꯇꯁꯨ ꯅꯪ ꯀꯔꯤꯁꯨ ꯅꯕꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯗꯣꯅꯦꯠ ꯇꯧꯖꯔꯤ ꯅꯪꯅ ꯆꯠꯂꯒ ꯃꯐꯝꯗꯨꯗ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯆꯠꯄꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯅꯪ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯨ ꯑꯅꯥꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯃꯛ ꯏꯂꯦꯞꯇꯅ ꯌꯦꯡꯉꯒ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯤꯁꯁꯤꯗ ꯁꯦꯝꯖꯕꯗꯁꯨ ꯑꯋꯥꯠꯄ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯕꯦꯡꯀꯤꯡꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯉꯝꯕ ꯄꯩꯁꯥ ꯍꯥꯞꯄꯤꯔꯛꯄ ꯃꯁꯤꯗ ꯀꯂꯦꯛꯁꯟꯗꯗꯤ ꯑꯩ ꯇꯧꯕꯗ ꯇꯤꯟꯁꯤꯟꯕꯁꯨ ꯌꯥꯎꯗꯕ ꯈꯔ ꯑꯃꯠꯇꯁꯨ ꯌꯥꯎꯔꯤ ꯃꯁꯤꯃꯇꯪꯁꯨ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯊꯣꯛꯑꯒ ꯑꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯊꯣꯛꯑꯒ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯀꯠꯊꯣꯛꯆꯒꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯒꯦꯅ ꯈꯜꯂꯤ ꯉꯁꯤꯃꯛꯇꯒꯤ ꯑꯩꯒꯤ ꯄꯦꯖꯇ ꯐꯥꯎꯕ ꯑꯩꯅ ꯈꯔ ꯃꯈꯩꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯀꯔꯤꯒꯤ ꯑꯃꯠꯇ ꯑꯩ ꯁꯤꯖꯤꯟꯅꯖꯔꯣꯏꯒꯦ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯁꯤꯡꯅꯁꯨ ꯃꯗꯨꯗꯤ ꯇꯧꯗꯦ ꯃꯌꯥꯝꯅ ꯅꯪꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯅꯥꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯔꯒ ꯂꯥꯌꯦꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯩꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯆꯠꯀꯦ5 ꯑꯩ ꯇꯥꯡ 5-6 ꯆꯠꯁꯦꯅ ꯂꯥꯌꯦꯡꯕꯁꯤ ꯆꯠꯁꯦꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯩꯇꯕꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯕ ꯔꯝꯖꯥꯟꯁꯤ ꯍꯌꯦꯡꯗꯒꯤ ꯇꯥꯡ 2 ꯍꯧꯔꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯁꯨꯈꯤꯇꯪꯒ ꯌꯥꯎꯁꯜꯂꯝꯃꯒ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯠꯄꯁꯤꯡꯁꯤꯁꯨ ꯄꯩꯁꯥꯒꯤ ꯃꯊꯧꯅꯤꯗ ꯃꯄꯥꯟꯗ ꯂꯥꯌꯦꯡꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡꯁꯤꯁꯨ ꯈꯔꯁꯨ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯀꯩꯒꯨꯝꯕꯗ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯕꯗ ꯑꯗꯨꯃꯛꯁꯨ ꯂꯩꯅꯕꯅꯤ나 ꯑꯗꯨꯕꯨ ꯇꯥꯡ 10 ꯑꯩ ꯃꯄꯥꯟꯂꯣꯝꯁꯤꯗ ꯆꯠꯂꯒ ꯑꯩ ꯂꯥꯌꯦꯡꯕꯁꯤ ꯍꯧꯖꯔꯨꯔꯒꯦꯅ ꯑꯩꯅ ꯈꯟꯖꯔꯤ ꯑꯗꯨ ꯌꯦꯡꯒꯗꯕ ꯃꯐꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩ ꯌꯦꯡꯖꯒꯦꯅ ꯑꯩꯅ ꯈꯟꯖꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯅꯨꯡꯁꯤꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯑꯩꯁꯨ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯦ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯖꯕꯗꯣ ꯑꯩ ꯐꯪꯖꯕꯗꯣ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯌꯨ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯑꯃꯇꯪ ꯍꯥꯞꯆꯍꯧꯒꯦ ꯑꯩꯒꯤꯁꯨ ꯑꯋꯥꯠꯄ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯗ ꯌꯥꯎꯖꯈꯤꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤꯡꯗꯁꯨ ꯒꯨꯒꯜ ꯄꯦꯗ ꯄꯦꯇꯤꯑꯦꯝꯗ SBIꯒꯤ ꯑꯦꯀꯥꯎꯟꯒꯤ ꯊ꯭ꯔꯨꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯌꯨ ꯑꯋꯥꯕ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯒꯗꯕ ꯑꯩꯒꯤꯗꯃꯛꯇ ꯇꯧꯗ ꯌꯥꯗꯦꯅ ꯇꯧꯕꯃꯨꯛꯇꯁꯨ ꯇꯧꯕꯤꯔꯛꯀꯅꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯗ ꯍꯥꯏꯖꯕꯗꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯇꯥꯖꯕꯗ ꯃꯌꯥꯝꯅ ꯑꯀꯤ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯈꯟꯕꯤꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯃꯁꯤꯗꯤ ꯂꯥꯌꯦꯡꯉꯒ ꯐꯒꯗꯕ ꯑꯅꯥꯕꯅꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯛꯇ ꯆꯣꯡꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯗꯨꯒꯤ ꯁꯟꯇꯣꯛꯄ ꯌꯥꯕ ꯀꯥꯡ ꯃꯈꯜ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯁꯨꯝ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯟꯖꯩ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯒꯤ ꯑꯀꯤꯕꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯕꯤꯗꯕꯤꯗ ꯑꯗꯨꯝ ꯂꯥꯌꯦꯡꯕꯗ ꯐꯒꯗꯕ ꯑꯅꯥꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯑꯇꯝꯅꯅ ꯑꯋꯤ ꯂꯤꯂꯣꯡ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯒꯤ ꯑꯅꯥꯕꯁꯤ ꯊꯦꯡꯅꯖꯕꯗꯒꯤ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯨꯁꯨ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯒꯤ ꯑꯉꯝꯕꯁꯤꯡꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ